Mayai labi wangoi dikit yam lai sangkong pau pada quality yaw dana koilas tharamana maramoi ka numit kunirom surak pada mafam kaya da koilas pakat pa aure. Lamdam masigi saiti ki pukai wari balairik sing English samad Hindi lol yaw na India ki tongan ba lol sing dahan tok na pobi kudom sabab pila kani haina National Book Trust India ki mai kai di thamnate. Lamdam masigi CSO amati dosing basing na masagi furuk kaki ay pana bakhalaga puwari balana lamsing duna tanna rabadi lamdam masigi sakot bangamloy haina among ko ki trusted nando luwang na hari. Amasung ipumathorak suba sub junior amasung senior artistic amadi marirak suba aerobic gymnastics championship nasiti ki Kumalapal sports complex ki indoor stadium da pangthokba hokre. Mayam kromjari dom yimbi pas impact news ni ke thoksom no se pungza se phawi maroi pau sing mayam da pijari Manipur ki corruption muthat na bahona gani haina lainga kasina kaya khaisara basulam da masik miyam ki sakot thorang ki thabak singda thabak adu busuri ba contractor kaya na makoi na pari ba thabak sing quality maintain tawdana thabak subada lainga kasina tumina laisil habi miyam ki wakat lakle wakat as ki manung sana infal ki wam kai tan sali bala mayai lambi ki wang koi ki tiam lai sang khong phawda handak ta nauna tha ki ba koilas numit kunirom surak pada mafam kaya da phakat pa haure Wangoi diki tiam le sangkong phawi kilometer ani rom sang lambi asi quality yaudna koilas tharamba sigi matangda lambi asi da chalamba mioi sing amadi khalai kai gi mioi sing impact news da phongdorakpada mayai lambi asi state asigi yamna maroi ba lambi ama oina nongma da mioi da sing kya na sanari da lambi asi pikpiki matakta mafam kya da lambi kai phiti gi miyam gi sathok chasinda kodong sada ba kya mayong na dona lakle edu Nimit kunimuki mamang digi anil kauba contractor amana lambi asigi wangoi digi tiam le sangkong phaw gi lambi asi Koilas thaba horkhibani adubu lambi mate khara tharamlaga koilas thaba du leplaga laidinge serka sida hoji hoji tongan mafam nipan lomda koilas kaiba amadi sekhaiba horkhibani adubu ngasi phawba lenga ki mari laina ba mioi amatana aran ba torba mioi singa sigi batakta action lokat tana leire maram asina corruption ki mayokta thabak tawguni haina lawri ba lenga asina quality yawdan thabak sun ba mioi singa sigi batakta akan ba action lokat piu haike Kungi koigi koilas thariba asise nume kunni phau phadri hauji loinma kairaga leire koigi mayai lambi gi rota thiam lai chang khong chai de koilas thari se quality maintain jaw da banina lambi gi accident ju mayam na thoe koilas ju loi kai re lambi ju aduna government na mari leinabo authority na miyeng changbi yu akoi mayai lambi parja gi yengaga lambi su tara do su pakthok piraga afaba mawong da sembi yu Manipur yai basing nungai ba pau mada lamdam basi saiti ki pukai wari balairik sing English samad Hindi lol yaw na India ki tongan ba lol sing dahan doktra form ki kudong sa ba piragni haina National Book Trust India NBTI ki mai ki thamlakli wafam asi National Book Trust of the Department of Commerce Manipur University ke kusam naduna bangthok pa sayolani goi ba jobs oriented certificate course in book publishing hogdok ki tharam dang asi saruk yak ba NBTI ki Chairman Professor Govin Prasad Sharma na phongdokibani ngasiti ki haudna sayolani sumda pangthok darba certificate course in book publishing ngasida mapa lamding mahiroi ani yauna puna mahiroi ni fomanga na sarukyari taramada da toy pamitung ne noikaba deputy minister yumnam joy kumarna NBTI na lawri ba thodang muning sing tha ki bagalone na top state ta laiba university singda book publishing mari laina ba course hapugumna Manipur University da su hiram asiga mari laina ba diploma course ko ba hapi rabadi lamdam asiga iba singi yamna kana ba oigani haike Nakala from the Thoramada Sarugyakiba Manipur University ki Vice Chancellor ki Pampuriba Journal Singna Manipur guma yamna sensitive oiba state like iba natraga phongma matamda yamna section bagalina positive message pina honagadabani haike Any writer from Manipur can submit his book. We will examine him and we are ready to publish it. Our mandate is to promote books among common men. A book having culture, social life, habits, eating habits, living standards, we will publish them. One of the mandate for the NBT was also to translate these foreign literatures, classical foreign literatures, and make it available in English or maybe in Hindi also. There's a need to translate those literature also in different Indian languages so that different societies of the country understand those. Lamdamas ke CSO singam de lusing basing nama sagi purup kaki ai pana bakhalaga powari balana lamjing dona sanarabadi lamdamas sakot pa
lamjelda mangsil thaba ngamloi asiguma khubo wakalon thadok nadana apun Manipur ma sagana bahona sehan all Manipur United Clubs Organization amuko ge president Phairoijam Nando Luwang na Manipur CSO amadi miyam da afil tawkre wafam asi amuko no sidra ngasi dagi tha asigi tarani thoi phawba jathakadaba community leaders meet ki thoram ama Manipur University Art Science Hall da hodokpaga mari leidana Nando Luwang na phongdokhibani lamdam asigi singa masung tampaki do singba sing yawna pangthokba thoram asida Nando Luwang na makha ta na phongdokhibada lamdam asida maruina singi mafam singda multinational corporation kaya dagi national resource kaya lauthong nabagi thong satharakli iram asida su sing tam khena ba thamdana naina duna thengna mina ba mathau tai asing mo wakal tanadaba asi leihandana ba hona ba mathau tai wakal tadabana lana khanari ba si kongna bagi pambai asi phongna khanani na bana oigani karigamba masagi phuruki yaifana ba khalaga puwari bu lana lamjing tuna sanarabadi lamdam asi sakhat lamjel da mangil thaba ngamloi amanomda lamdam asi puwari naina ba migi masing di yamna lei marabaduna sumbada yumpham oiba puwari semsi haike community leaders meet hodopki tharam asida Manipur University professor Amar Yumna Madikoki NP Manipur ki president Khaimang Songlaina Singbam Myoikiana Sarugyaki misunderstanding bu leiraba makhl kya problem kya am thokane hoji misunderstanding leis Manipur da mapung oina valley da base to wa haina bi ba haitare masi organization ma na koi Manipur da punni hingmina si haibese masi kana gumba 62 noibe yai territorial council noibe yai masi taliba kambu da di moi gi demand da hurdle to wa phunglo poro wa moi di yakhai thingai pi budum khan amana mu territorial council 67 pi ga da bani haiba demand taliba kambu si Manipur gi apun basakam da thugai dori na sonda adum interpretation tawna leina bane sumba misunderstanding mayam se masi ko na ba min si apoi masi thibam change madu thina bane ngasi apoi ngasi gi discussion gi platform ama apoi masi sinjai hauji leiba trust deficit oi riba misunderstanding mayam se amuko gi wakhalo na kai khan ge bo masi kok na pambai se masi through open dialogue through open discussion dagi masi kok na pambai oi gan ha ba khan jai aduna koi mayam tana mina khana mina sai punging de leiba wafam sing yam openly haina ganda communication gap le roi communication gap le di o magi grievances na sini magi problem sini abi wafam sing sengdok na raga madu gi apoi gi peaceful coexistence lakna palambi ma seminna buduma koi change Mapitel damna sola ba singmom ham saba ba khunda lai ta ba yana ba lengana thabak paikat kani haina pikhi ba thaja ba sing thas ki tara tru phau pi manungda thabak oina onthok trabati February tara tari te gi imphal ukrul lambi ase pungni pani pan ge general strike sa thadagani haina lauk thokre waham masina JSA against force construction of Mapitel Dam na Manipur press club pang tok pa pawis ko na ba mada JSA gi wangang lo so ba Mapitel Dam affected headmen chiefs and elders organization ki chairman M ngarangmi na lauk thokibani em ngarangmi na makhata na hakibada Mapitel Dam na maram warga lamdam dam asigi akoi bada taba mioi lising kaya gi punsi ngasi phau patang tu laita na hingba ngamdri kunja sing awaba sigi matang da sukum jana sini tarani pangi November 18 da Manipur gi minister ga unaduna dam asina sohalaba kunja sing asibu tangtu laita na hingba yana ba thabak paikat kani haina thajaba pirakibani adebu thajaba sing asi phau ba lenga asina thabak to ontok tan lakli lenga ke sing mat thausa da matau asina kunja kaya di ngasi di popi thaba yauna loni yada ba thabak kya tawduna hingna bi lambi oiduna leiri maram asina kunja sing awaba si obiduna yana ki wafam sing adu athuba matam da thabak oina ontok piu haike damna shokhiba tammi amati chingmi myamse oji lam leitrabne na lo upham leitre nataba ekoi poppy plantation aduga ekoi illegal oiba lengoi nungse kokhalleba aduna unlawful thabakse yam chathagadawre government na masi khara yengbidardi ekoi che lifeless oire aduna public myamse yam ware aduna yanaki base athumamda agreement tawnanaba government da sinbiyo masida karigumba government action lawdardi tampakta laiba ekoi civil society amati jingdal laiba society myam pullaga ekoi akanba khongjang amuk changani state as the lady blanga ki school sing phagar hangani phagar ba thabak kaya so lep laitana paikhali haiba Manipur lenga ki wafam sin kakta ngai re thabak yautre Imphal district ki lamlai assembly constituency manung san laiba lenga ki high school lamasung primary school da atai hiram kaya yauna oja ki awat pa leida ba phau ba da laiga na ming sangdana lai thokli haina mai ke dogi club maira love village management committee school committee masung miyam ki oiba pun ba body singi mai ke digi pen ba phong torkli ngasi mai ke dogi tongan ba pun body singi association ama oriba joint demand committee of Singtam High School Yanging Popina Sindra Imphal ki major khula leiba Manipur Press Club ta hiram asgi matang da pau gi mifam ama pangthokre pau gi mifam da committee su convener CS Sanayan banhai lamlai assembly constituency ki manu sanna Yanging Popi mai ki khwaidi maroi be school oriba lenga ke high school am oriba Singtam High School asi oza manga kaktar mahiroi sing tangpi tambi ki thabak tori aduga primary school dana oza ama khangna mahiroi sing tangpi tambiri
high school amsung primary school asigi awat poza sing thabirang na bahai duna Manipur lenga ki mari leina education loisang gi makok thongba sing ai wa sepi duna kaya ra khangan balai kre adu bo hoju phau ba thabak to onthok pi balai tri hai ke MLA kana takshan badagi honorable MLA masam yauna education minister oibireba honorable Sarade Samgi Kansipur leiba magi yumda khoi nong phaminaraga hairiba honorable minister jina cheji mark toroga hairije immediately noi process tawro haidana chem ibiraga director da thiluchu haidana akhoi isamangna thinba chale adubu ngasi pawboda oja je tharakpagi phibam ama leiraktabadagi miyamgi numita chief minister da mu wakachare chief minister na mu hairiba pose director ta chalo ai che irage haina mana mark toriba cheji amhui director thajale hauji phawdo oja tharakpagi mami leite satragi right education je moina matpi bane aduna moi jungdi mathak chaba cherak pibam di thokne sarkar gi education department gi thawong je khoi yam pende ta singna angang jingbu mapung phani education pina ba larik tambi bodune ngasi khoi na pami je school ji gi yengjin bibam thokba yengjin drabani na laiba tang 13 de gi school je khoi mapung phana close tawsalagani masda sarkar gi ba thabak thorma mata tawba yaro 7 UGC pay and regulation 2018 implement tau haiba wafam yauna tongan demand kaya galoina na sit in protest amasung class boycott tawduna Manipur lenga ke college society na sangseliba khongsang asisu makata na diam college university ki multi purpose hall mamang da sathakre Federation of Government College Teachers Associations Manipur pegokta na sidana sangsilagli bakasi wakar informada da pegokta ke vice president Dr. Kuraiza Mohan hai pegokta ki khongsang asi lenga na fulfill tawdiba phaw bahan balaitana makata na sangsilagani karigumbada lenga na oja sing wakar asi sungta tabi drabadi sidiba phaw ba sara henwi khongsang yauksilagani mamang da Manipur lenga concerned minister marilena baloisang sing mihut sing yauna pegokta ki mihut sing apuna wahamina duna wari saraba lai kre adu ngasi phaw ba lenga na thabak to onthokpa masung onthokani haibi wafam laitri maram asina ngalingai da lenga ke college oja sing khongsang asi handoktuna normal academic activities to amuk hana hanjil lagna bakitamak athubada phegok ta ki demand lenga cabinet approval fee duna thabak to onthok pi haike We are expecting positive results. How you bogi or the live active haigadra. Kari kumba positive response. Amata pirak to ba sin namar mor gai khoi de am ninga ba. Ama pole aduna. Kari kumba government na akoi na next cabinet meeting da uthopiraga akoi gi agitation che compel to honda ba. Akoi jo chhatra sing se lai su tak na khotna yamna ingna singna leiba ru pamba. Aro mathang sum chawkhlaga even akoi pass and to their powda ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯍꯦꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤ ꯍꯧꯖꯤꯛꯁꯦ Manipur Services Revision Pay Rules 2019 da yari oja sing academic grade pay CP semtok pi matang da lengana oja sing da thangkhiba thajaba sing thabak to othu haidana oja sing na Thawal ZEO ki office complex da wakari farm secretary wakari farm adu Imphal West Thawal amasung Kaksing district ki apun oja sing da satakhibni wakari farm adu da saruk yakiba Council of Teachers Association kota ki convener CS Santakumar na Manipur lenga fast tokiba ROP 2019 na se oja sing oina di yamna lai bakti ba haibadu oire Chief Minister amsung Education Minister na ROP 2019 da yari oja sing AZP ga soiba sing adu committee champion grade pay da onthokna ba darkar oiba sing atu matam da semtok lagi haina oja sing da thajaba thambiki thajaba du ngasi phawbada sumtok piraktriba se atu matam da lenga asina sumtok pirau haina phongdoraki Oja sing ROP 2019 rectified tower madi tare suba pay atuba matam da sana halu haidana Susarpur amadi Pherzol District Education Employees Union na ngasi ZDO Susarpur office da wakari from Sethakre Susarpur amadi Pherzol District Education Employees Union ki member satruk helmana saruk yaduna ngasi ayu pung taradi gi nukil pung ani pawba sathaki wakari from amadi da saruk yakipa union si ki wangang wai Zoe Center na hai tare suba pay asi sana naba lengak ta kayar khana taksilab sunga si pawba tabak to ontok pi da bahaiba si lengan oja sing mo mirai bani han lawi lengan auzik oja sing na talibe dimana se atu matam da tabak oina ontok pi drabadi singi district ani asi da su bosem am di kosem na loduna pangtok ka tariba examination sing asida saruk yadana ba warib lawri haike Lamjingba group of company na salaiba Tom Cable Network distributor singa Tom Cable Network na sandokpa hauduna miyamda yenghanba ngamdabagi matangda irang hoba yauna media ki khutangda phongdoraklabadi distributor sing dismiss tawbaga loina terminate tawgani haina ki halle haina All Manipur Tom Cable Distributor Welfare Association ki secretary KS Amarjina phongdorakli Association asina sinduna ngasi Manipur Press Club ta pangthoki pa pawgi mi phamamada Amarjina makatan hai distributor sing na thangkiba sale ki deposit amadi
subscriber singi khongkalakkiba senpham singi lamjingba group of company na company asigi loan lorubada loriba mathoi ga manana atubada distributor singda handokpiro masina trabadi all Manipur Tom Cable Distributor Welfare Association na subscriber sing amasung status ki miyam ga puna makhata ba khongsang sing changselagani haina association asigi secretary case amarjina phongdorakli हानागी लेरमीबा थबकसिगी फिबमसिदगी याना यानाबा मोंगदा सुम लैबसिना मरम ओरकांदा डिस्ट्रीब्यूटरसिंग असे नोमगी सब्सक्राइबरसिंगसिगी अकनबा वही वता अमदी पैसा हंदो अदगी सब्सक्राइबरसिंगसिना खोइ नैरइबा मयामसे खोइ ममांगदसु थोकजगरे ngमोइदबो अगदी खोइ तोकजरगे अदगी अमनामु हुजिकसे अखोइना समाइना प्रेस मी थोनी समाइ तौरनी खोइ मयामसि पेंदबजे कंपनी दा खोइ खितंग हाइजगे हाइना तौबगी पोसिदा हुजि चेयरमैन नताबदा लैरिबा टोंकेबलगी स्टाफसिंग अखोइदा तोंगानबा चार्ज अमसु कैगम एनी एजिटेशन तौरबो हेक तौरबो डिस्ट्रीब्यूटर डिसमिस तौने वफम मोइना थम्बिएबा याम अखोइदा कसुनतबा थ्रेटमसु मोइना हेक्ता तवेबा अदि अखोइसि वा nganगनु हाइब्रा अखोइदि तुमिनसु लैबा यादे मरमदि कैनो कनादा साइड साइडदगी सब्सक्राइबर सिंगसिना ngangaइबा खोनसिदि युमदा लैबा ngमक्तराबनि सेना हाइरगदि मरमदि आईएस टीवी पुसलamba इम्पैक्ट टीवी पुसलamba मयामजे कक्थला कनादा तोम टीवी पुसनबा यावरइनेबा हुजि लैबाकी इ पाउता मंगदि थामगा तु सुजिले Science and Technology lamda mahiroi singba puring thagutnaba wakalonda Azhar Higher Secondary School da Atal Tinkering Laboratory ma Indro Kendri MLS oriba Forest and Environment Minister Thonglanjom Sangkuman hangtokre Government School gi fifam fagat hanbada Oza singi daita yam sawi Oza singna mahiroi singba minungsi laina kathokpa magaloi na thabak tawba sangi haina Minister Sangkuman na phongdoki India government ki Niti Aayog ki senthang makhada yari pukthalairiba Azhar Higher Secondary School da namna hangdokkiba lafasina School ki mahiroi khakta natana school ki akoibida leiba mahiroi singda science and mathematics ki lamda puning singsinaba honagadori laboratory hangdokpi tharamaduga mari leina minister na haikibada state asgi fibam sotana leiba government school sing phagat hanaba honabada Ozamadi mama pa oiba singi thawtang yam sawi Azhar Higher Secondary School yauna andro kendri manung sana leiba government school kayama pagalagba si school sing asi Ozamadi mama pa oiba singi hona zaman nangambani haiki Ngasiki tarap aduga mari leina Azhar Higher Secondary School gi mahiro singda deworming tablet to minister na PJK State government amadi union government na sarkari school tamiba chhatra sing model education ga sanarba mawong da matam matam gi oiba technique amadi lab kya hangdopidana ngasidi koi malim gi lamjen dana bada education gi sector da own pronaba chaw khong tha ama purakpani hadon lawi sumba lab asi laiba school gi oja sing maruina lecture sing amadi magi lab assistant mayam singna ningthina angang singda guide tawpirakanda pung phaba muigani adu angang singda khudong chabagi magi knowledge adu oja singna ningthina pibidragadi masi meaning lairoi sarkari school phanba basi oja sing gi daita gi achoba daita lai oja sing gi minungsi amadi thawjal honabadu yaudana lepak sakhapunga moi oja gi nungsiba minungki thawjal sing adu piu haidna Manipur Legana Government Hospital da thabak torbe doctor singna private clinic amadi private hospital singa thaupu ba yaroi haina Philip Lawrang ni wasik taram na OE haina lo na thingrab lalholo KCP People's World Group na phongdorakli KCP PWC ki PRO singkhai gan bana thadrok paserol amada lalholo basina education amadi health ta yamna section na khutha ki baki mawaram de manaba khunai amagi damak tani haiki health ki lamda pharmacist sing amadi medical representative singda miyeng sang bahawna lalholo pasige central committee warep ama special task force da kusin nakre haina su makatarakli Assam Rifles ki immoral jawan gi matakta disciplinary action lokat piu haina Shiv Sena Manipur State Union state na Indian Home Minister Amit Shah da ai baserol pishin kre hoki January tanam apanda Tenopal district ki kudeng thabi posta Assam Rifles ki jawan amana IPS nupi officer amada physical assault chata ki baduga mari lena na jawan adu ki matakta disciplinary action lokat pinaba Ministry of Home Affairs ki kuthang da ai baserol oina pishin ki bani hairi Mamang thake kuni panda irong sek saba salam da nupi masa ma butam thina ha tolaga hundokla bagi thodok ta senara ba yai haidna police da wahang pahong tauna ba phagat ki nupa ama judicial magistrate Impal West to da putholoba matang judicial custody da thamna ba yathang pikre kasi corner judicial custody da thamna ba yathang pikra nupa da dilong ta makha dagi Sheikh Waris apopalai ki da MD Hesamudini thodogas ki matang da case asigi IO SP investigative unit crime against women gi ratna ngasepamna Sheikh Waris phakat pangam kibani nakalamram da kota Sheikh Waris pu putorak matam da laiki rabini pi masa adagi mumanung amasung laikai miyamna kota laktuna mihat pa miyam da sinau haiba kholau kya lauduna kota sang na bhonaraki kota sang na bhonarapda Manipur police ki ahen personnel sing laktuna miyam aduda court ki gate da tatuna irang adu laksin ki tungda pam da thodok sing thoktana ba ahen police personnel sing laktuna ngak sen ki
Bisnupur District Commando ki team amana ngarang tongan fam sindagi law na thinkrab la holop union lab ki active member ama amadi KCPN gi overgrowth worker OWC ni PMA fare ngarang ayuk pung ipan makai taba matam dan police yob Bisnupur District Police Commando ki team amana tronglao bi awang laikai gi law na thinkrab la holop KCPN gi overgrowth worker ni hai bi Motum Roma Elias Naubi Sanu Sahini Punito Yapopa M Zogendro Maite Fake Tungda ngarang nung tilpung mari rom taba matam da Bisnupur District Commando ya madi kontra mata suba sam rifles Bravo campaign gi apun patim amana thanga samu go laikai di lalolo in elective active member hopism bisesor sahi kontra manga apo palai kita bais babu supakat pagam ki hari par me ani maki matakta kaibalam jaw police station a gas register tawduna thajin ba hokre hari Aukiba February da Thawal Police Station manung sana laiba sarang pat mamang laikai da laibi nepi ama laikai laiba ning tem sa lakon gi Canada nepi wi gi kai khuna mamang hana bokona bagaloina na thangna yandana madi nung na sudan hana bokona bada sena ba mara laiba nu pa ma fare miyo si ngarang hing Thawal District Police na fakat kibni far ba miyo de herok part 2 me laikai gi license anan sai kuntarit apopa license ingon sabini Parba misakadu Thawal Women Police na ngasi Judicial Magistrate Thawal ki Courta putholba batung makata na wahang pahong satana badawin mga ni police custody riman lautakre nakalabarom da thodok asiga mari leina na sengke ba se asina maralai ba mioi phadana matik saba serak piu haidna wakan infam yawn akan mukhong sang sang sindana lakibani State asida visa yaudana amadi sasinaba passport paiduna sanglapani haina singnaba foreign national home city police amasung Imphal West command na phagat pagaloi numit mangani police custodial riman lautakre paraba foreign national singa se Finland gi Saumi Kustan Maki Spodiki Kamala Mohan Nagarasa Sahini Pumari apopa Nagarasa Germany gi Stat Ludwigsburg Burgess Tiste dagi Alan Sanjil Raja Sundaram Sai Kuthani to Popa Santa Kumar amasung Sri Lanka ge Siddhartha Rotagi Mohammad Phai Sai Dipum to Popa Mohidin Pichai ni Hari Thasi ge hoki patarukta MJ Avenue de far ba mi homasi Sib Judicial Magistrate Imphal West ki mamang da makata na police custody da thamna ba ayaba lo na puthoraki police na makhoi gi mathakta thangat ki ba prayer da mi homasi wang paung tawada makhoi homak ingkom jala sini tarani panda Sri Lanka masa hom tongan tongan ba European laibak sing da puna ba honabada Asia Airport amasung Mumbai Airport ki fabani ko na makhoi homasi India thadok tuna satpada thingba thamna mori gi khuthang da India thadok na ba lakpani haiba khangmagam le Makoi singasigi maramda akupa warol kangnaba resident passport office amasung Ministry of External Affairs ki pau ngai ba kaloi na makata na wahang pahong satanaba CGM da remand PPU haiki just na police ke frayer adugi matungina foreign national singasi numit mangani ke police custody da thamna ba yaba pikibani Moria da leriba integrated check post da mathau toriba doctor sing matam sana laktabagi tourist kaya da sauna kudong sa da mayong na hali ICP asida passport entry tawba sanglakpa matam da doctor sina coronavirus screening tawba matam sana laktabagi tourist kaya gi matam manghali matam manghan batana tana tongan fam sing da emergency ko ina sana bagi lakpa sing da sauna awa mayong na hali ICP asida ngarang amadi ngasi ayu angan bada lakpa tourist yaw na miyoy kaya ba doctor leiram da badagi pung ahom lom pandra leiram ba thenaki Agis policy ki Manipur lenga ki convener oriba RK Sipasandra na lusing na Myanmar daki friendship football match hanaru ga halakpati mama so ICP the doctor laktabati salhandana leiram ki RK Sipasandra na medical department ki leriba negligence asaki matanda se minister amati mari leidaba singda report thagani mari leidaba medical department su coronavirus tagi ngakto na ba mathau nthina tobiu haina phongdoraki Sida Myanmar ki pung taret haisi akhoi gi pung taruk ni ado akhoi pung taret ta mayam gi oina hange ado corona virus ki kai gi check taw doctor lak taw na mar moidna si Myanmar national mayam ma si phawjala ismi kun tra doctor lak taw sina mar moirga pung ama ni sing ngai film da lai re hai tar sidi kamai taw ni kana gum Imphal dai plane phar ga sat plane case tower sat taw ri kana gum na ba gi amuk laing daw ri lambi da problem mayam amuk lai rani sida Laibiri mayam na si kamai taw no ai se koi yamna thijin na tangai phadre aina mari leina ba bibhag department sing da aina phundok sa Matang sois the break am lo sage break matung da samda khundari ba status ki indigenous muslim population khangdona ba thorang paikat pa horogani haibi paw mani Manipur sumalenge tongan ba I paw sing putuna lak sage impact news mieng ta adra review mayam amuk na taram nok ser velatin sing makata pa paw mi and pijari
Assamda khundariba status ki indigenous Muslim population khangtona pathorang paikat horogani hari thorang ase National Register of Citizens NRC ki manung sanna lona yadaba mongda sangsulakba Bangladesh Muslim singdigi khandok navani hari thorang ase ki manung sanna Goria Moria Desi amadi Zola ki matang survey sathakani hari panbe yabadi paikat kadaba thorang ase ki matanda Assam Welfare of Minorities ki Minister Ranjit Dattana haukiba sagol senamita community mari ase ki lusing basing amadi stakeholders sing the wari sanakrabani Assamda Muslim population koti amaga lak ahom leibigi manungda lak marputrati Bangladesh digi horkiba singni lemoriba lak ni funa tonga toma lakalgup singdigi ni hairi Taratres suba Lok Sabha election 2019 Imphal district ki election the duty tokiba napi masung person with disabilities PWD poll personnel sing masitaram no khre taram opki tharamado district election officer Imphal is the sinduna Porom Patalaiba DC office complex ke Panchayat Bhavan da Pangthoki Tharamadu da Manipur ke electoral officer PK Singamadi Imphal is ke deputy commissioner Dr. Rangitabali Waikhomna Wangkai Assembly constituency 15/32 polling station da duty to kiba PWD poll personnel Singamadi no poll personnel singa certificate P dona taram okay Tharamadu ko mari lainana third gender amoina botha da kiba myo sing su taram okay 17 Lok Sabha election sida inclusive akoi election gi wakhalon ga mari leinana akoina all sectors of society amadi all genders election sida participate tawhanjaki PWD poll personnel makhai tagi oiba 15/32 da khoi thajaraga moibusu poll duty da khoina saru yahanjaki nupi khaktagi oiba polling station yankhai manga asigi manung sida assembly constituency ya school si amadi mapumoina nupi ngaktagi oiba poll duty khoina chalhanjaki election commission of India na so khoina tawjakriba daki 17 Lok Sabha election da khoina pangtok sakriba mipung khudimak yahonjakiba election do sakhang biboina deputy commissioner amadi district election officer madam Rangitabali busu sakhang birak tuna khoi best electoral practice award phangbirei ya school gi aro busu best aro khoi CEO office state level gi NVD function da pibirei Deng College of Teachers Association Imphal gi numit mangani suta sathakataba ni fumanga so annual college week 2019-20 ngasida gi hokre Trainees Union Deng College of Teachers Association Imphal sindra Deng College of Teacher Education cap pas pangtok ki college week hongdo pi thoramada college ki principal IC bomza sarma yauna college si ko jam ni staff sing saru ya ke thoramada ko mari leina principal IC bomza na hai ki bada college week ase maru oina college asida teacher training toriba trainers ki energy is analyzed to loinana art and culture sports ki lamda trainers ki haitoi singthoi bu nabagi platform ma bibani college asida teacher training toriba trainers ki daba pangthoriba college week outdopi thoramda college asida training loriba trainer masing suna sarukya ki dabada principal na nungang ba phangtokhi ngasidagi February 15 phaw pangthokadariba college week thoram asida tonga tonga house manga na sarukyari loinana college week thoram asida teacher training toriba trainers ki oiba art and culture amadi sports ki oiba tonga tonga events singi competition pangthokani ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯃꯑꯣꯡ ꯅꯥꯏꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯇꯧꯕꯁꯨ ꯌꯥꯗꯦ ꯁꯥꯟꯅ ꯈꯣꯠꯅꯕ ꯃꯁꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯏ ꯁꯥꯟꯅꯕꯁꯤꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯕ ꯑꯗꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯒꯤ ꯏꯅꯔꯖꯤꯁꯤ ꯆꯦꯅꯦꯂꯥꯏꯖ ꯇꯧꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯥꯎꯟꯗꯦꯁꯟꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯇꯦꯂꯦꯟꯁꯤꯡ ꯎꯠꯊꯣꯛꯑꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯁꯤꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯧꯔꯒ ꯁ꯭ꯀꯨꯜꯗ ꯇꯧꯒꯗꯧꯕꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯊꯧꯑꯣꯏꯗꯕ ꯄꯣꯠ ꯑꯃꯁꯨ ꯎꯕ ꯃꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ Patriotic Writers Forum PWF ki Manipur ki taran thoi super poko montaram pangthokre Manipur Press Club ta pangthoki ba thoram aduga mari leina na forum maski members oriba omor wangkhem na iba why my songs asset painting sign mington ba sailing sam manga yaw balari kam supongki thoram maski manung sana corridor ki lamda tongan tongan wana phanlakraba iba singi maphamda kai khumna butki ngasi ki thoram adu da Sahitya Academy New Delhi ki General Council member Professor Jodh Chandra Sanasam social and cultural activist Dr. S Manauk thona madi Tripura ga iba khoisna Birla Singna saruyaki Susanpur District ngasi National People's Party NPP ke office Manipur lainga ki Health and Family Welfare Minister Langpolapam Saint Kumar na hangdokre Susanpur ex serviceman building the NPP ki nauna hangbo office sangap ki tharmata the party se president Thangmilen Kipken amadi party se atai losingba ke aso sam ki akhi tharmata the Health and Family Welfare ki Minister Langpolapam Saint Kumar na hai National People's Party NPP as regional party amo oibata natana housing ki Election Commission of India na
Sakhangdana National Political Party Moirabani, Party as worker Kudimagna, Katopa Magalona, Miam Hitamak Tabak Thoram Sing Pangtok Kadavani Haiki. National Institute of Agriculture and Marketing Niam Jaipur Gimi Makada Manipur Small Farmer Agri Business Consortium Amasung Krisi Bigyan Kendra KV ke Thawalani Napuna Kosam Natuna enhancing agriculture and marketing through value addition of horticulture crops cyber sida namit humni sunga chathagadaba training program mangasirigi Krisi Bigyan Kendra KV ke Thawal ge training hol pa hodokre training program da hodopgi thoramda Manipur lainga ke agriculture loisangi director Latan Pui Banchong IAS Manipur Small Farmer Agribusiness Consortium Project Coordinator MS Khaidem Horticulture and Soil Conservation Thawalgi District Officer KSS Nabuk Kishore Singh Amasung KBK Thawalgi Subject Matter Specialist Agronomy and Tombana Sarukyake. Ministry of Health and Family Welfare Lokat Pathorangi Makada Thawal District Sungasi District Health Society Thawal Nasin Ralilong Ato Kong Leba 5-star English School da Hadak Sahi Ahan National Deworming Day ki Thorongasi Pangtokre Sahi Bigimanung da February Tarama Sung August Tara the Pangtok National Deworming Day Ngasi Ahan Moina District Asigi Additional Deputy Commissioner Al Radha Kantana 5-star English School ki Sahi Amadiki Taramapan Public Manung Taiba Mahiru Sunda intestine Leba soil worm till the Ngaktorba Albedazole tablet Pijadana Hudoki. National Deworming Day Thoram says a hospital to Pangtokre, hospital staff of the nurse Sing Stan Singna, Caesar Hospitals, Langul, Caesar ENT Hospital, Lamfel, Caesar City Dental Hospital, Sagaro, Nursing Home from Singda, Sahi, Amadi Taramapan Popiman Kalabangang Singda, Albendazole, Amadi, Vitamin A, Giguli Sing Pizaki, Hospital Asina, Punangang Satet Yankairumda, Hariba, Hidak Amadi, Vitamin A, Giguli Sing Pizaki Hari. Kaksing District Asu National Deworming Day Ahan Round Thoram District Asiki Deputy Commissioner Valentina Arambam the Hodokre. District Health Society Kaksing Nasindana practicing junior high school Kaksing da Pangtakaba National Deworming Day Hodoki Tharmanda Tharmasi Pangtopi Matanda District Health Society Kaksing District Program Manager Naurim Romena Nungir Bawarol Singh Mianda Thamki. Ziribam District also National Deworming Day Pangtokre District Health Society Ziribam National Ziribam Bauparada Leba Ziribam Higher Secondary School the Pangtoki Pataramada Tongatona School Syndicate Lapo Zasing Asa workers of the Anganwadi workers in Sahi Madi Tarapan Pawi Panung Leba Gang Singda Albendazole tablets in Yentoki Loina Ziribam Higher Secondary School Gimahiro Sing the Su Tilitab Pizaki. Mahatma Gandhi के स्वामी अंकित सुमो पोकुमन की मरी लेने न स्वास्थ्य एक्शन प्लान स्वास्थ्य भारत अभियान ban on single use of plastic have team the nomi oiba special outreach program among us Kaisam High School the Pantokre Talamadu Ministry of Information and Broadcasting Top Government of India ke Field Outreach Bureau Gimaka da Kaisam High School na Sindra Pantopani Talamadu ki manung sana quiz competition sa Pangtok na competition atu da makomatang tar krabas singda Kaisam High School ki headmaster o ibeto bina prize am the certificate sing ko sinake. Organization for Indian Women Against Crime Kansipur ngasi kokomi amadi man packet thobi sing Manipur kunai da loriba thautang sipu masak khangboina lup ani asigi thomi sing bikai kum na bot piki taram pangthokre loina na organization sina putopalam da masida thokliba nupi ki crime sing yum moiba web series saitheng su release daukre Kansipur da labor organization asigi office da pangthoki patharam atu da sangai express ki dita khoget komdram Advocate Ngangom Tes Kumar, Kokomi Coordinator Suril Karam Amadi Manpeki Convener Yumnam Satellite Kumar Nasingomio Gana Sarukiaki, Torongi Nungi Warol Period Organization for Indian Women Against Crime Concept Secretary A. Robita Hakibada, Kokomi Amadi Manpek Manipur Miam Hidama Handak the Loki Hodanga Doi Kodimana Kaupum Tokti Haki, Lorena Nasi Day Hauduna, Putokliba web series as in a Sulan, the machine piecing us over Kanaba so soy the people Gamagani Haki.
Manipur University ki MIMS auditorium da nominini sumna sathakataba media culture and society influence of society media on education haiba thimda international conference makha Manipur College Kaksing khosam dra pangthokre tarmadu da Manipur University ki vice chancellor Journal Singh MIMS amasung CSD ki director professor CSE Bohol amadi kha Manipur College Kaksing principal P Raghu yauna BR University Thailand ki humanities and social science ki dean oriba Dr Akaparon Nyumahi Hom amadi tongan tongan university singi oja sing saru yakhe As Sanavi Pauda, the Fumato Super Sub Junior, Junior of the Senior Artistic Amadi Marisuba Aerobic Gymnastics Championship City Kumana Sports Complex in the Stadium the Bank of Pahukre. Championship Kingasi Hotopuka Samatormata, the Youth Affairs and Sports Deputy Director. Lunkosai Haukib Gymnastic Federation of India General Secretary Emerson Albany Gymnastic Association ki President Dr. S. Santikumar, Sai NRC ki Director Oiramba L. Tikenamadi, Amgagi Vice President, Dr. N. Binabon Galan and Association as Kimaro Batang Bamiana Sarugiaki, Albany Gymnastic Association ki Makada Hing Pabasataka Championship Artistic Masana than Pamasagi Tongan Makan Musina, Masana Turkta Dugan Pimasagi Tongan Makan Sina Masana Marida to him Tanabugal in Naman Pimasagi Arabic Masana Ama. Yauna puna nupa masa sanari kontrator komedi dubi masa sanari kontrani tuina sarukiyari masana kuding magta sanari singa taksi kasi leiba amadi hena masana sing aduda thawa yausinduna sanarabadi nongmadi soidana mikok thongba ngam sanari oiba ngamgani haina Youth Affairs and Sports ki Deputy Director L Haukipna phongdoki nakuina M in life haibadi nakuina punsida kari oiningi haibadu adugi wakhan ga loina na nakui gymnastic asi nakui gymnastic sta jawrak kare asida nakui na huzik a successful gymnastic asida nakui mi ama oige mi na khangba ikui state level khangde national level khangde international level khangde asida nakui mai pak mi ama oige ha ba tarati nakui gymnastic amani haina nakui isda lag hat phan joglaga determination kanna eise heidaba yade Ace Moundigi, Tui the Vijay Haibama, Wahan Adu, later hard labor, Hazana can hold it ready. If we any filter no like Tamba the Veresu, cannot Tamba quality. Mogun labor me, especially Mogun labor me, we say, if we get Tangai Padava. Labakasiga by athlete summary Henman Sarukiadan Kumalapa Menesidium the Saturday Pamato is a National Masters Athletics Championship the Manipur Mangsel Tadan Sale Championship Basiki Sanaki was a Hubudragi Mata Talaiba no Pakistan 100-meter race to Manipuri case Manishan Ahan position Panjaki Aran Singna Amadi Haryana Hetras Anina Amadi Omso position Taki Bulina Nupigi Sai Humudra Mangagi Matakis 100-meter race to Manipuri case Radhelima West Bengal Basanti Biswas Amasung Manipur ki el pramodini na ahan ba ni suba madi om su position taki sathar diba championship as kinga si sana ki bandu pigi oiba sahi yang kai mga mataki meter 5000 ki lamjel da Manipur ki TS BTC ni na ahan ba asam ki Ranjana Borana ni suba aduga West Bengal ki Tipti Paul na om su position taki nupa ki sahi humudra mga mataki oiba meter lising mga ki lamjel da Manipur ki as Maniratan Rasangi Guru Dayal Singh amasung Manipur ki as Manihar na ahan ba ni suba madi om su position taki Sathar diba championship as kaya hing makata ba masana kaya sana gani. Dalam the Super I-League season gi Neroka FC home match amada hang naha ori basana ori singi team ori Indian Arrows ka nungtil pung ani taba matam da Kumalapa Mena Stadium da laba taw naragani hang gi match asigi mangwini na ngasi Kumalapa ta team mani maki coach ka pawmis ka una da Indian Arrows ki coach Sanmugam Ben Kates na phongdora pada Neroka FC improve tarok li team oi bitan na team masina sanak ni bana sanaki bana mamangi match da Trau FC bu Yamna Sauna Panzel Mangasi, the mighty Piki Badana Tim Masi, Hanoris Hen, Inot Pidon, Lady Bamramna, Indian Arrows, the Tenabada arrival, Oridori Haki, Nakalaman, the Neroka FC head coach, Giverai Kana. Pongdora Mamang the Sanakim Infal, Derby, Master, Trau FC, mighty Piran Kiba, to the give Maki, Sanoris Hen, a Tona Hapagolina, Lakat of Massing, my pack and heavy Tazabale Haki, Loinana, the Masida, Imran Khan, Fritam, Govin. Subasa di Ghana Macha Philip Aja Tete Lak Patake so home Lak Tibasina, the Masima Pangal Hen can Kalakani Hainasu Fondoki.
Neroka, they are after the big win against Trau, their confidence level is too high, and yes, we will give our best and get 3 points. Neroka, they are a young side like us. They have a great energy, and yes, tomorrow it will be a very tough game for us. And also, their confidence level very high, and winning the massive win against Trau. Yes, tomorrow for us it's a very tough game. We will stick to our plan and we'll give our best. They beat East Bengal, so they are strong. We have to respect them, and we have to know that they're strong because they are young lad. They need to work hard, like how against with Trau, they give their blood. All the fans, they have the right to speak to the coach. They have right to criticize any players. They love club, but as a coach, I need to control myself. Then I need to use him properly. I wish at Trau match, if he was not there, the red card would not be there. He's tall, high ball. That's why Sandeep was scared. Then he was just saving free kick. He scored a few good goals by heading. And then so I still believe that because I cannot just remove one player overnight. Around the Super Manipur State Lecture Mobile Light Athletics Club Sadar Hills Samadi Neroka FC Sangap Mani Mai Fakre Kumuksam Zoi Kishan ki Sentang Makada All Manipur Football Association Sitan Satarni Bas Football League Asking as Sanaki Municipal League Da Mobile Light Athletic Club Sadar Hills na UKB Sursan Football Panzal Om Senior da Mighty Fiki Football League Asking as Sanaki Mangaso Mestra Neroka FC Sangapam na ZSC Sursan Football Panzal Om Amada Mighty Pimangam Ki Satariba Manipur ki Quite Sawa Football League Sida Manipur ki Tongan Tongan from Syndicate Laka Football Team Taramana Salkiari Haying Sanagata Pataruk Suba Lecta M Kabam Nokai Amadi Nako Nabulma Palamadi Tarisub Lectana SSU Singjama Yamasung AFC Tawala in Nalabatang Naragani. Houses Satariba Hanbadi Hasnam Nilkamal Elias Mobi Memorial under 40 kg for the side football tournament at Toiba FC Hero Gamadi IPM SC Irom Pukrima Palani semi final Samugam Cray Youth Integration Club YIC National Samtong winning Longsam Nika YIC crowd on the Sanakaba Homes for quarter finally master Toiba FC Hero na Utlo Moripopo Yamalaksan Panzer Taru and the Batio Fiki Manishiba quarter final master na IPMSC Irom Pukrima Palna UKCCL Oina Panzan Mari and the mighty field in the semi final Samagam Kibani tournament is a hand semi final master Laliba February Taramatu until Punganita Matam the YIC Longsam Nika Yamadi all FC Uripok Sorbol Ting and Anina Lambata Duga the Midasima Kinung Tilpong Homta Matam the IPMSC Irom Pukrima Palam the Toy FC Hero and Anisuba semi final master Lambata Nagani. Anisuba MNC and the 16 boys rising to Memorial Cricket Trophy ki final the YWC lang thawalam sung YUCC Moirang Purel ani nalabatong naragani Manipur Cricket Association mi makada satrali cricket tournament ki ngasi model higher secondary school lamadi Oriental College ki sanabung sanakhiba cricket tournament ki han semi final ki match adusu tos ngamkiba model club singa makhana batting hana sanaduna match asigi apiba over kuntra yodana over tara humdoi the wicket tara mak turagar run yang kai humdoi khaklauki match asigi ani suba batting sanakiba YUCC ki Moirang Purel over nipan ga ball marida wicket amata tudana run yang kai mari lodana match asigi wicket tara da mai paki match asigi the wicket hum lobung ki YUCC Moirang Purel ki bowler and Deepak na man of the match taki sathardeba cricket tournament asigi ngasi luang popa cricket stadium na sanakiba tournament asigi ani suba semi final dana tos kangkiba YWC lang thawal ki fielding hana sanana bawre bloki match asigi ahan batting sanakiba RCA lilong na match ka piba over kuntra da wicket ni pan turga run sama kuntret loki masigi paukum da match asigi ani suba batting sanakiba YWC lang thawal over kun marida wicket ani kak turga run sam kuntra lodana match asigi wicket ni pan mai papangam ki match asigi man of the match na wicket mari amso run kun lokiba YWC lang thawal ki all-rounder S. Robinson ataki taasi ki taran the model higher secondary school madi Oriental College ki sanabungda tournament ki final match sanaragani Ore bida bulletin asigi headlines amon miyam thamsiri may lambi ki wangoi ki tiam lai sang khong phau da quality yaw dan koilas tharam bana mara morga nimit kunirom surak pada mafam kya da koilas pakat phaure Lamdam asigi society ki pukai ori ba lighting sing English samadi Hindi lol yaw na India ke tongan tongan ba lol sin hatok na phong bi dong sa piragani haina National Book Trust India ke mai kai degi thamlakli
lamdam asiga CSO amadi lusingbasingna masagi furup khaki aifana bakhalaga puari bulana lamjingduna chana rabadi lamdam asi sakhat pangam loi haina amuko ke president nando luwang haidi amasung nifumatorok suba sub junior amasung senior artist kamadi marirak suba aerobic gymnastics championship nasidagi Komalpal Sports Stadium gi indoor stadium da pangthokpa haukhre